Ahan badayam na maruiba update ama panamdagi lokutsege Naga Bodysingi Wafam Assam Rifles na Yaningdaba Fongdokhre Kamjong district la iriba illegal immigrants sing asigi matang ta Naga civil bodies sing Fongdokhre Wafam asi aran bani hai Assam Rifles na kana Yaningdaba Fongdokhre Assam Rifles na tador paserol amada Myanmar da land thorak padagi mafam adugi miui khara Indo Myanmar border paring da iriba border pillar 82 dagi 89 da laiba manipur gi saruk tasang jafam do basensi lakhi adu border paring asida security gi fibam phagat Hannaba refugees sing adu khudak ta maram dahlan khre makhoi na changjafam lawduna leiba adu sudakar oi problem sing amata yaudana ine kupayum thak kuplaga polythene na khajilaga leirambani hairi seroduna makhatara duna kamjong da changjafam lawduna leiriba Myanmar gi refugees sing state government na makhoi gi biometric lawkhre mafam adu gi ngak senbagi thawak security force amasung state government ani gi marakta ningthik ina coordinate Tauraga Satari border area sida pamda thudok sing thoktana ba security force sing nami kupna hum sing nangak sen bagi thabuk satari haina phongdok aduna Naga Bodysingi Wafam aran bani haina phongdorakli aduga mathengi update asna India block manipur gi miyut sing governor unudun Wafam kaya taksan train numit tarani gi manung dawaru sin lakna ba gi lambi uba phangdagani governor Wakhalon manapa political party tarana punsin hemba India block ki mihching ngasi Imphal gi Raj Bhavan da satuna governor Anusya uike ga unaduna Manipur da sahi helaba Erang abadi hnak Ziribam da thorle Erang asila kan miteng chengduna lokhat pa yaba thabuk sing lokhat pinaba taksin khre Governor unaraba matung Raj Bhavan geta pamui sing unaba amada veteran politician Dr. Moirang Tam narna phongdokhi bada ngasi governor unaraba aduda sahi helakdaba Erang asigi matang the Union Home Minister Amit Shah unadun wari sanare haina governor na phongdok pagaloi na mahaki mai kidi numit tarani ki manung da waru sin purak pa yanaba lambi umbo amma ubu phanglagani haibgi thajaba piraki governor ga unaba aduda selfie gilusing po obi Manipur gi Erang maru ene Ziribam ki wathu asigi matang da chapsaba wail warol yaw baserol governor da langkat ki governor gi mai ke digi mahak na handak Delhi da satuna home minister finance minister yauna center gi lusing bakaya unadun wari sanakre mahak ki governor gi mai ke digi su Erang asigi athubu matam da loisina pangam bathak to honari Erang asigi warusin purakna rambi yat min aduna tang dulai ta Manipuri ama punak ba hona minasi khongthang adu ta governor am oina to phom thokpa thodang logadi haibgi thajaba pirak paga loina tangai phadrabadi political party khuding maki oiba mifam kogani haina governor na thajaba piraki haina Dr. M Narana Phongdokhi CLP ki lusing ba oiriba hanagi chief minister oibo biyauna India block ki mihut kangbu amana Raj Bhavan da satuna governor unaduna Manipuri watho ki matang da wari sanabaga loina thasi gi taruk tagi Ziribam da thorak ki Erang na mayum thadoktan lanjen tuna relief camp sing da sangda phomlo duna leiriba miyoi sing athubu matam da state forcing na matiksa na ngak senduna masama sagi mayum da hanjelana ba thawuk lokhat piyu amadi Churasanpur kangpok pi Imphal amsung Morai da lanjen duna relief camp sing da sangja phomlo duna leiriba miyoi sing su akan ba state forcing section thorang da loina na masa gi mayum da hanjinba ngamna ba khutpiyu National Highway 37 amasung tu da akan ba security gi section thorang sing lokhat piduna Manipur gi lifeline ori balambi ani asida no magitangai pada polam sing pusilak pa truck sing oil tanker LPG bullet tanker sing amadi passenger pu gari sing aki akhang amadi apan bayaw tana satpa ngamna ba thabuk lokhat piyu pumna asigi mathakta sahi helaba Manipur gi Erang asi athubu matam da loisin biduna mahosa gi punsida hanjilak na ba state amadi center lengak na lokhat pa ya ba thabuk sing kodakta lokhat piyu haina taksin ba memorandum amasu governor represent ki ngasi governor unaba atu da MPCC president KM Central Congress MLA sing MP Dr. Angomcha Bimol akoi jam yaw na India block Congress ka puna satminari ba political party taragi lusing ba sing na saruk yaki aduga mathengi update asina Myanmar refugees sing biometric lawnaba Mizoram na center dagi pautak ngairi ngarang awang nongpo state sing deleiriba Myanmar refugee lising kuntra ko humdo henbagi biometric lawnaba Mizoram government na center gi pautak ngairi hairi Mizoram home department gi official amana mathaki Wafam asi phongdok aduna biometric enrollment gi anubo portal ama hanan sem saduna leire port Center instruction hack pirak paga Myanmar gi refugees sing asigi biometric lawbagi thabuk sathargani Mizoram gi chief minister Laldu Hamana biometric enrollment lawduna data sing thamna pa portal sem saduna leire athubu matam da biometric lawbagi thabuk hauragani haina phongdokhiba laikrabani mamang sahi gi April the Ministry of Home Affairs na Mizoram amsung Manipur lengakta Myanmar gi sangsilakhiba illegal immigrants sing gi biometric amadi graphic details sing launa ba khanghan ki bani loina na mamang sahi gi jun thada biometric lo bagi campaign sahi atuma ki September phawgi manung da loisin ba su khanghan ki bani pawsna makha taraduna hai center na biometric lo bagi thabuk Mizoram amsung Manipur gi oina mamang sahi gi September phawgi manung da loisin ba khanghan ba laikra ba su Mizoram gi oina mamang sahi gi November thada state assembly mikal leiba maramna state asida Lairiba Myanmar refugees sing biometric amasung biographic enrollment gi thabuk paikhat khidabani sahi asigi January thada Mizoram gi chief minister
Amit Shah ga unaduna Mizoram da sangjafam lawduna leiriba Bangladesh amasung Myanmar gi refugees sing biometric amadi biographic lawbagi thabak satharbadi makoibu maramda hankro haireklagani haibagi akiba lei haina phongdokhi wafam adugi matang the Union Home Minister Amit Shah na makoigi biometric na singba lawrubasu Myanmar da mahusagi punsida hanjalektraba fawba makoibu halhankhina thabuk lawkhatloi haina thajaba pirakibani Mizoram State Home Department gi record matung in state asigi tonganba mafam singda punna Myanmar refugee lising kuntra hum doiga sanipan ga kuntra ga manga lei masigi manung da lising taragani thoiga samapan ga amana angang singni Mizoram gi Sampai district Myanmar refugee lising tram riga sani taragani thoi leiduna state asigi atai mafam singdagi khwaiji gi refugee leibe district ama ori Mizoram gi district taruk punna relief camp chama ga tara ma thoi leiduna masida Myanmar refugee lising taraga samga ga yankai gi thoi sangjafam lawdun leiri aduga refugee lising mapan ga sani ga humpu mapan na mari mata sing amadi maruk mapang sing gi asan bijum sing sangjafam lawdun leiri masigi mathakta Bangladesh ki refugee lising sanipan Mizoram gi kha thangbada leiba Lonlai district leiri masigi mathakta Manipur dagi lanchinner pamyoi lising ni pan rom Mizoram da sangjafam lawduna leiri hairi